BJP North East के कोऑर्डिनेटर MP Dr. Sambit Patra ngarang BJP amadi NPF की MLA sing unaramlaba matong ngasi ayo kangpopi da chatuna atopa luchingba kayaga wari sanakre. Political gi charang naba fibam ama leiringai chairakta mathau tawriba Indian Administrative Service IAS officer Taramathoi amadi Manipur Civil Service MCS officer ani gi fam hongdong hongjing naula tawkre. Tongan ba mafam ahum dagi lo na thingkraba lalhauluk ke CPPWG ge lalhauba nupi amayauna punna miyoy ni panso khutsu khutaiga kaya ko na security force na ngarang fagat pangamkre. Amadi matam chadana ikhang hanghaudana akanba nonglei nungshit yauna churakhiba nong na maram oiraga Andhra Pradesh ta miyoy tara nai khidre lofam kaya amang ata thokhankre. ISCOM Manipuri Pawmid Yang Kabir Pumna Makpuruk Sana Sharmina Taram Nokseri Amadi Pamuza Kaina Pijeri. Numit Nini Gi Kongchakta Infalda Thonglakiba BJP Gi Wangang Loiga Loinana Party Asigi Awang Nongpok Ki Coordinator Oina Thabak Puriba MP Dr. Sambit Patra Ngasi Ayuk Kangpok Pida Chatuna Committee on Tribal Unity Kotu Gi Luching Basing Yauna Kuki Zogi Tongan Ba Luching Basinga Unaduna Wari Sakre Nakalama Romda MP Dr. Sambit Patrana ngarang numidang tongan ba Naga People's Front NPF amadi BJP gi MLA yauna punna MLA Tarama Thoiga Hotel Infalda unaki Dr. Sambit Patraga unaruraba MLA sing aduna Paumi sing da Fongdok lamkiba wafam singi matung inna Manipur gi amatangairaba National Highway ani asi mahausagom athing bayaudana hangdoktuna sathok sasinda apan balai handaba haiba wafamda wari sanaki hairi Atopa wafam amana Manipurda matau karamna amadi athuba matamda mahusagi punshida hanjilak nabagi matangdaso wa khannaki hairi adumakpu thazaba yaba pau amagi matung inna hauzik Manipurda leiriba political gi charang naba amadi political party amatagi oiba laingak leitribana ngarangi unakhiba adu Manipurda amuk hanna miyamna yaba popular government ama athuba matamda semnaba hotnabagi matangda wa khannaramba yai haina thazanari Ngarang ayo Kolkata dagi Infalda thonglakiba MP Dr. Sambit Patraga numidang wairamda Hotel Infalda unakiba MLA sing adudi Naga People's Front NPF ki MLA Kasi Washum Losi Dikho Awangbaw Nyumay Laishio Kaishing BJP ki MLA KH Ibomcha Karam Shyam Sapam Keba L Sushindro TH Shyam Kumar Dipu Gangmay amadi MLA Prem Chandrani Panbayay madudi ngarang MP Dr. Sambit Patrana Infal da hek thunglabaga helicopter tongduna Churachandpur chatki mafam aduda mahakna Churachandpur AC gi MLA LM Khaute Thanglong AC gi haujik naduna leiriba MLA Wungjaging Valte loinana Zomi Council gi Chairman Wumswan Naula Kasu unaki tungda Infal da hek halakpaga hanagi Chief Minister oiramba N Biren Singha Luang Sangbamda leiba masagi yumda chatuna unaki masigi matung tarakpada Brahmapur Bhagyavati Laikaida leiba Speaker TH Satyabrata gi yumda chatuna unaki Yaragati Nasai singse si hangdon bio aduga open gan pai no kotra salise sima de yamna filter re bam se adu that is law and order se kining improve lai na to view personal tham da full parosa la jare am thaja la jare but still akone pam bakhagi expectation do yau da bagi yahon view hajabane mangi mungai da nak ke to na bane aduna sigi center gi nasa hawi tu se sigi angko pi adu pi ga bis akan da di government lakani ai bonus bis lakani government ji ni pc ko lai ti atu pc ke meam ji one be mle meam ji koi hana ki mai pien de ki photo ra ma ta ni koi samman ne amar ta ne si all from one family ku na ji ba bungai da ba conflict se kana sa dei ma si pra santi la kan sa la kan ni to ni mo ji ni setter government ji di koi ma sen hana de ki ko na khana da le
खनबदी ngasai si ron do fatte na mo center na pai ko center na pai ko ju ba ko no kya la su ko na ko ayam du kan to ko ji hai hang mugam ji ki hang mugam ji na si hang mugam ji ki ha de saka si siam ba asa ji ko u ko ko center le ki lai pandam di peace thamna ba ambang mi asna government to na form dong na ba gi dum ba pandam soi no wa ne khale do akoi masu madu asa da lai le sa haija ba do sa ba tu hang to pi ba ado yang da ba si asna bi ba ade India si secular democratic country प्रधान सेंटर सरकार अमा अंदर प्यार थमकांदा समाई थमसिन दुआई की सरकार सेंबियु है की प्रेशर नाकल अमरोमदा ngasi MP Sambit Patragi Kangpopi Khongchat adugi ma khudong chaba lauraga Committee on Tribal Unity Kotu gi luchingba singna MP da cherol amapi sinduna tongan ba wafam singi matangda taksinki Kotu gi Chairman Thanglen Kipgen amadi General Secretary NS Gangtena khutyek pi ba cherol aduda Kuki zo furup ki myoi singda neutral oiba security force ki protection matik chana piba Kuki zo singi oiba matik chaba administration amalaitabana Furup asigi miyam na thengnariba awaba sing kokhanba Kukizo singi oiba tokhaiba laingak amapiba Kukizo sing na tariba mafam singda tribal land amadi resource sing gi ngaklo piba Kukizo na khundariba mafam singda mahai masing amasong hakshil gi lamda sonthana leiriba asi yengsinduna tangai fadaba thabak sing paikhat piba amadi Lanjen aduna leiriba Kukizo gi IDP singbu mafam chaba jaga sing khangdoktuna Nauna khunda leitaba yahannaba thaurang paikhat piba haibana chingba wafam sing yauri Hauzik lamdam asida political gi charang naba fibam ama leiringai chairak asida lamdam asida president's rule thamduna leingak chalairiba asina ngarang leingak asida mathau tauriba Indian Administrative Service IAS Officer Taramathoi amadi Manipur Civil Service MCS Officer ani gi fam hongdok hongjin taukhre Manipur leingaki Under Secretary Department of Personnel DPM Rabichandrana khutyek piduna thokiba order amagi matung inna ningthaujam Geoffrey na Commissioner cum Secretary Social Welfare CADA Water Resource amadi CEO Mida Pairagani Robert Ketrimayumna Secretary Minor Irrigation amasong Secretary Manipur Lok Ayukta Pairagani Krishna Kumarna Special Secretary Power amasong Managing Director MSPDCL Director Nivedita Lairen Lakpamna Deputy Commissioner Imphal East Oiragani L. Bikramna Director Tourism Thaubalgi DC Oiramba A. Subhashna Secretary DP Home amasong Director Institutional Finance Pairagani DC Imphal East Oirambi Khumanthem Dainana Director Transport amasong Secretary Veterinary and Animal Husbandry Pairagani Ranjan Yumnamna Additional Secretary Mahud Amadi PHED Puja Ilangbamna Deputy Commissioner Bishnupurgi Thabak Puragani Lakisan Ngamsa Kasumna Director Tribal Affairs and Hills Amadi Managing Director MTDC Puragani Hanna Kamaina Deputy Commissioner Thaubal Oiragani Saurabh Yadavna Deputy Commissioner Tengnopal Amadi U Chaitanyana SDO Waikhong Loinana BDO Langmaidongi Thabak Puragani Atopa MCS Officer Ani Haibadi P. Shanti Kumarna CEO ZP Kakching Amasung ADC Kakching Amadi M. Ingo Chana AC to the DC Kakching Oiragani Haidi Order asigi matung inna IAS Officer Ani Haibadi Tourism gi Director gi Thabak Paigadawraba L. Bikram Amadi Department asigi Hana Director Oiram Labi Puja Elangbam Ani gi Anoba Thabak Mafam Paibagi Thabak Handak Pangthokadawriba Siroi Festival asi Loidri Faubadi Hana Gumna Thabak Sing Adumak Paikigani Haidi Tongan ba mafam ahumdagi lona thingkraba lalhaulop KCP PWG gi lalhauba nupi amayawna punna miyoy nipan khutsu khutlai kayaga konana security force na ngarang fagat pangamkhre security force na Imphal East ki kaira wangkhemdagi KCP PWG gi lalhauba ahum fakhi makhoi sing adude Naurem Rabichandra Singh alias Power Mangangcha Laifam Tentha Khunjau Makhalekai Yengkokpam Premchand Singh alias
Chingsang Ngakpa, Laifam Thobal Athokpam, Sangdabung Amadi, Ningthong Khongjam Bikash Singh, Laifam Moirang Khunau Mamang Sabal Dagini, Makoy Ahumdagi magazine Singa Loinana, AK rifle, A1 rifle, M4 rifle, SLR rifle, 303 rifle, Nongmay Maru Kayamaronga, wireless set sing Fagatki, Nakalamaromda, Security Force na Mantripukri French Colony Dagi, KCP PWG ge lalhoba mari Fagatki, Makoy Sing Adudi Wahengbam Bimal Maitay alias Luwang, Laifam Thangmayban, Laurong Pure Lekay, Soren Sangbam Sanjana Devi alias Silaima, Laifam Mongsangay Mayay Lekay, Senjam James Singh, Laifam Icham Kunaw Amadi, Wangkay Mayom Tarun Singh, Laifam Sagol Bantera, Lokam Layrak ni Haidi, Makoy Mari Asidagisu magazine ga konana pistol ani, Nongmay Maru, KCP PWG gi demand letter mga amadi, atay potlam kayasu fagat lihairi, atopa amadana, Manipur Police na ngarang lalhulop asimaki miyoy ama, Singjamay Police na konba kaibong oynam laikay dagi fagat ki, fagat laba lalhauba adudi, Sanabam Ratan Singh, Chahi Humfu Sure, Laifam kaibong oynam laikay, magtadagi ni hairi. Security Force na ngarang chathakiba thibuhum bagi thabak amada Bishnupur District ki Kwakta Ward number 8 manaki Fonsenfai gap tagi yamlaba khutsu kutlai fagat pangamkre fagat laba khutsu kutlai sing aduda magazine ga konana 303 rifle 22 semi-automatic rifle 303 bolt action rifle 12 bore single barrel gun 9mm pistol 7.62 mm AK ammunition 7.62 mm SLR ammunition, BP plate, BP jacket loinana, BP helmet sing yauri, amaromda, sekmaigi haibong lokta chathakiba thibuhumbagi thabak amadasu khutsu khulai sing fagatki, maduda magazine ga konana AK rifle, 303 rifle, pistol, number 36 HE hand grenade, Chinese hand grenade, 2-inch mortar hand grenade, MK bomb, BP vest, BP plate sing yawi hairi. Tengnopal District Police ki team amana heroin powder ri haina thazaba tongan ba packet tarama panda haptuna purakhiba punna gram chani ga manga gi arumbo oigadaba powder sing gari ama check tawrubadagi fagat pangamkhre gari adubu thaurakhiba miyoi amadi fagat pangamkhre faraba miyoi adudi Assam gi Tamulpur District ki Khandikar Khuldagi Abdul Rauf Khan kawi hairi mangondagi ILP amaga lukonana atai che chang kharasu fangle hairi amaromda Churachandpur District ki Gauchingkhuk Wang da leiba Venus Hotel manaktagi miyoi ama heroin powder ni chingnaba heroin number 4 kg amaga gram chani ga marifudara taruk ka konana fagat khre fagat laba miyoi adudi Chandel District ki P Cheljang Khuldagi Letmin Thang kawi mahak na hairiba heroin powder sing adu tongan ba sapon ke chamaga nipan da sandok na haptuna purambadagi fabani hairi Imphal East ke Khabam Lamkhai da hangba Mangal Football Academy leiba nupa macha sanaroi singi mathakta sexual assault chatharami haibagi maralda chenaba miyoi amasung ngarang Manipur Police ki team amana fagat kre fagat laba miyoi adudi haingang panthoibi laikai dagi Khagembam Shitaljit Maitai kawi panbayai madudi Mangal Football Academy asigi coach ni haina leiriba Khabam maning laikai dagi Nongthongbam Mangal kauba miyoi amasu hana police na fagat palai khrabani loinana mahaku Protection of Children from Sexual Offences Act POCSO gi makhada case ama register tawkhrabani Yum kai sabada changba machak sing nung laingoi amasung yum thugai badagi thorakpa potlam sing miyam na chatnariba lambida paisinduna thamba sing lauthoknaba Imphal Municipal Corporation IMC gi maikai dagi khanghankre
हिरम असिगी मतंगदा IMC गी माइकैदगी अयिब चेरोल थोकलगा खंगहनबता नतना पब्लिक अनाउंसमेंट हाइबदी PS सिस्टम सिजिन्नदुना मियामदा खंगहनबगी थबक चथखरे थांगमैबन DM कॉलेज रोड की लंबी की नाक येते लैरिबा फुटपाथ अमदी लंबी की सरुक खरदा कनागुम्बा सिंगना नुंग लाइंगोय पैसिंदुना थमलिबा असि लाकलिबा मे 10 फाउबगी मनुंगदा लौथोक्तबा तारबदी पोटलम सिंग अदुगी मपू सिंगदगी फाइन ओइना लुपा लिशिंग अनिगा चमगा लौखटलगनी हाइना IMC गी माइकैदगी खंगहनकी नाकलमरोमदा IMC गी म्युनिसिपल कमिश्नर के चंद्र कुमार ना खुदयेक पीदुना थोकिबा नोटिस अमगी मतुंग इन्ना मणिपुर म्युनिसिपल एक्ट 1994 गी सेक्शन 114, 115 अमदी 116 गी मखादा फाइन ओइना लुपा लिशिंग अनिगा चमगा थीबगी चैराक फंगबता नतना मखा ताना अमुका चथरंबा थेंगनरबदी लुपा चमगा हापलगा फाइन थीबगी चैराक फंगबा याय हाइना पल्ली इम्फाल म्युनिसिपल कॉर्पोरेशन की माइकैदगे थांगमैबम DM कॉलेज रोड के नाक येतना दुकान फंबिरिबा मखन खुदिमकी कारबार तौबिरिबा युम ओइना लैबिरिबा ख्वाई मियामगी मफमदा करिगुम्बा खरदंग खंगनजरे मदुदे मणिपुर म्युनिसिपैलिटीज एक्ट 1994 के सेक्शन 114 अमदे 116 के मखादा पब्लिक रोड अमदे फुटपाथ फतावगी नोंगलेंगोय लैबाक नसिंबा मखल अमतगी पोलम सिंग पैसिनबा यारोय हानना पैसिनदुना लैरिबसिंग असे लाखलिबा मेगी तांग 2025 थांजे नुमित फाउगी मनुंगदा लौथोकपियो करिगुम्बा पिजरेबा मतमसिगी मनुंगदा लौथोकपिदबा तारबदे पैसिन लमलबा मिसक अदुदगे फाइन ओइना लुपा लिसिंग अनि चंगा किहन बदल ओइना पोलम सिंह अदो इम्फाल म्युनिसिपल कॉर्पोरेशन ना सुखसोय सोयदुना लौखत मेगनी हाइदुना ख्वाई मियाम योफमदा नोलुंगना पाउजेन पिजरे Union Minister of State for Social Justice and Empowerment Oiriba Ramdas Athwale gi numit nini gi Sikkim khongchat ki matung inna ngarang Sikkim da RPI Athwale State Unit ama lingkhatkre ngarang gi thauram aduda Union Minister of State Ramdas Athwale National Secretary Maheshwar Thaunaujam Party asige North East in charge Vinod Nikalje amadi atai party ge luchingba kayana saruk yaduna chathakeba khongchat aduda Sikkim Laingak ki Chief Minister Governor yauna makok thongba official kayana makhoibu taramna okhi khongchat aduda Union State Minister na Sikkim State ki Social Justice Department ki review meeting su pangthokiba galoinana Sikkim da anoba airport sanaba wafam su hawdoklamki khongchat adugi maru oina maram amasu oina Sikkim State ki Ronpu District ta RPI Athwale State Unit su hawdoklamki hawdokpagi thauram aduda Maheshwar na Sikkim asi hanagi Regional Party na Chalaiba State ama oibana RPI Athwale ga khwaidagi chanaba state ama oiragani party asi Manipur State ki oinasu Regional Party ama oina State Election Commission na sakhangduna leirabani asumna Sikkim dasu Regional Party ama oina leiraga hanagi leiriba Regional Party asida sogatuna punna chatminaraga awang nongpok India da leiba state sing henna chawkhatpa state amamam oiraknaba kanna honasi haiba wafam phangdoke tungda Sikkim na statehood fangkhibagi chahi yankhai surakpagi MG Mark ta pangthokiba Kudu Cultural Festival da su saruyaki hauzik paugi marak thatna atim break amatang lojeri Admission open Rajkumari Sanatombi Devi Vidyalaya Pangaigi Lisingani Kunmanga Kuntaruk session gi oina Class 11 Science Samsung Arts admission taunabagi registration open taujare Mahai masik takpi tambibagi lamda sahi kuntra matoi hena mai pakpagi khongjelde khumang yang na changsilak pagaloinana Rajkumari Sanatombi Devi Vidyalaya gi kai khunnajarba founder singi asan bam yeng makada lamjing lamtak piduna lamdam masigi mithoi mihel labamioi kaya leptuna putoktuna lakli Honglakliba malemgi isel ka chunarba technology amadi technique kaya sijanaduna train tawraba experience lairaba oja kaya na takpi tambiri adonggi angangsingbu khunai asigi achangba yumbi amamang oihannaba makhoigi yaifaba tunglam chatkidamak school asida tamhanbiduna khudong chaba asi lobiyu
registration form amasung akupa marol vidyalaya asigi pangai gi office counter natraga school gi website tagi phangbigani. Admission open. PC Allied Health Institute, Com Manipuri, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida kudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani, taruk tagina tara fawda lakpa mahiroi singda 15% discount pizagani, tara mathoi dagi kun fawda lakpa mahiroi singi oina 10% discount pizagani, relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari. Kana Laizadrabat Natraga Orphanage Tegilakpa Mahiroi Mangagi Diploma Course ki admission fee free oizagani. Nupa amasung nupi gi lainanaba hostel gi facility pizari. Institute asigi oina course amagi 30 seat capacity khaktamak oizagani. Matam ga junaraba smart class, clinical practice at reputed hospital amadi diagnostic center singda haktheng na tambagi kudongchabasu pizari. Hairiba coursing asi tambal loibaga job placement gi kudongchabasu pizari. Akupa marol gidamak contact number 7641934366 natraga 8131064931 natraga email ID pcalliedhealthinstitute@gmail.com da pau fawbiraknaba khanghanjari. Athuba matamda registration tawiduna kudongchabasing asi lawbihawnaba ningsingjari. Amukasuhanna taramokcheri Sambalay Sekpilbu Guinness World Record ta chalhanduna achoba fida ama fangbangam khraba kumbi dagi moirangthem okendrona masamakna lingkhachaba Sambalay Sekpil School gi oja singiti member ahumna ngasi ahingba pungton pambi ama dissect tawduna pambi aduda yauramba stem borer gi tin ama maipakna lawthoklaba matungda pambi adubu amuk hinghanaba changeng ama tawkhre Pambi adubu dissect taunabagi damak school adugi advisor su oiriba Kumbi College ki retired vice principal KH Gyani Bhushanna flag off tauduna Department of Craft ki M Iboyaima amadi Department of Fisheries ki Shankar ga loinana M Okendrona school adugi campus ta hauriba chahi manga muk suraklaba pungdon pambi aduna Mapan saduna mahiyan bahauraklabaso matam kuina chaujan thiduna leidiba asigi maram kaya school gi mahairoi singda expert ki kuthangda khanghalaba matungda ngasi school asigi teaching staff sing amadi mahairoi singi mamangda pambi adu dissect tawduna manungda leiramba stem borer gi til adu mai pakna lokthokpa ngamkhibani pambi adu mai pakna dissect tawbada achoba thaudang lokhiba Guinness World Record holder su oiriba School asige founder Moirangthem Okendrona Fongdokhibada Pambi asida centimeter kuntra rom sangna dissect tawraba matungda stem borer gi til asi fangnaba hotnabada minute kuntra mukti changki makhatana pambi asi hanagum hinghannaba mathau taba machinjak piduna yamna cheksinna senaragani haiki Tha ama chupna chathariba World Red Cross Day Observation 2025 ki saruk ama oina Indian Red Cross Society Manipur State Branch ki matenga loinana Bishnupur gi DC Laurembam Bikram amadi Indian Red Cross Society IRCS Bishnupur District Branch ki Chairman Dr. Wahengbam Gulapi Singh gi thausil makhada Manipur da thokliba irang asida langjenaruba matong hanjinaraktuna masa masagi yumda leiraba Bishnupur District ki Kumbi AC gi Red Zone area da leiba Tongan ba khulsing amadi relief camp tangasi tengbang potlam sing yan thokre Thoramaduda IRCS Bishnupur District Branch ki Secretary Dr. H. Roman Committee Member W. Tolangau JRC YRC ki Assistant Coordinator S. Rakesh Publicity and Public Relations Coordinator O. Brojen Life Member Singh K. Devajit M. Bindena tengbang potlam sing yan thokpa aduda saruyaki Tengbang potlam sing yen thokpa aduda IRCS ki thaumi sing na koina chatuna Bishnupur District ki irang asigi he na chaitheng fangliba
Kumbi AC gi Khulsing Pombikhok Chandon Pokpi Chairel Manjil Laingang Tabi Thawal Tabi Khoijuman Tabi Laingobi Chairel Ahalop Wangu Sandangkhong Wangu Ahalop Relief Camp ta Hygiene Kit Sing Yenthoki Loinana Irang asida laikhidraba singgi imung sing yauna hakchangi fibamda miyamdagi khenaraba miyoi sing amadi yengsinbinaba kana laijadraba miyoi sing dasu blanket tarpaulin kangkhal singsu yenthoki mateng phanglaba red zone da leiriba khunja sing nasu yamna wanaraba matamda red zone da lakpiduna miyamda mateng pangbiba Indian Red Cross Society bu thagatba wafam phongdoknaraki Blooming Cultural Academy of Performing Arts ki achumba masak khangu haiba children play among asi Chief Minister Artist Singgi Tengbang 2023-2024 gi makhada Festival of Art and Cultural Expressions the Ukre Lila asi lai loikraba oja ningombam jadumani na iba amadi masamakna lamjing lamtak lamba lila amani ngasi asi hairiba oja asina laikhidaba thabum taruk chap chana phaba numit amasuni Numit asida Academy asigi Lila Roy Singh Oja asigi mafamda CMAT gi senthang makhada kachaba oina Roop Mahal Theatre Imphal-da utkibani Maming Lairaba Child Rights Lawyer Amadi Just Rights for Children gi founder Bhuwan Ribhubu Dominican Republic ta hadak pangthokiba World Law Congress ta World Jurist Association WJA na Medal of Honor piduna ikai khumnaba utkibaga loinana medal asi fangba India gi ahanba lawyer oire panbayabadi Bhuwan Ribhu gi Just Rights for Children hariba network asi Kangpokpi district ta mathau tawriba Integrated Rural Management Association gi yamna naknaba partner amani loinana Just Rights for Children hariba network asi malem gi khwaidagi chawba Legal Intervention Network amasuni network asina Manipur ge Kangpokpi district yauna punna India ge district Chamri ge tara tarukta mathau tawri Institution of Engineers India Manipur State Center na sinduna Earthquake Resistant Structural Design haiba hiramda nongmagi oiba seminar among asi State Center asigi at the Seminar Hall da pangthokre Seminar aduda PDA gi Executive Engineer NG Dilip Maitei FIE gi Convener S Tamfa Singh FIE gi Immediate Past Chairman W Homendro Singh FIE gi Chairman L Swamikanta Singh amadi MIE gi Honorary Secretary Dr. TH Subhash Chandra Singh na maru oiba mithunglen Singh oina saruk yaki Thauram mapu gi waroi piraduna State Center gi Chairman Loktongbam Swamikanta Singh na handak ikui dringaida Myanmar da thokiba magnitude 7.5 ki yuha haba adugi matangda wafam kaya thamladuna seminar asigi piriba hiram asida saruk yariba singda awareness piki Department of Rural Development and Panchayati Raj Government of Manipur State Rural Livelihood Mission MSRLM gi makhada semkiba yaifa thaurang VLF wangu sangdangkhong amadi Maryland Eye Care gya punna khutsamnaduna nongmagi oiba free eye medical camp amangasi Kaching District ki wangu Gram Panchayat ki Ward number 2 wangu sandangkhong da pangthokre free eye camp adu yaifa thaurang village level federation VLF asigi SISD cadre M Roni Balana achoba thaudang lauduna VLF asigi makhada leiriba self help group SHG tara humdoi gi members sing amadi Maryland Eye Care gi ophthalmologist Dr. Yauna Punna staff tarani thoina free eye camp aduda lakhiba miyoi humfudara ganipan mukta mitka mari leinana anaba sing amadi mit nungai taba singbu layeng nabagi damak loinana anok darkar leiba miyoi singda Maryland Eye Care na chada yankhai discount piduna fanghanbagi khudong chabasu piki ICAM aduda yaifa thaurang VLF ki president Oinam Tulsi secretary KH Ishai Hanbi treasurer Asem Bimola master bookkeeper N Yaifabi SISC cadre M Ronibala
VLF ki makhada leiba EC amadi SSG members singsu saruk yaki. Matam chadana ikhang hodana akan banong lay nungshit yauna churakhiba nong na maram oiduna Andhra Pradesh ta miyoi tara lay khidre amadi lau singu tawfam hector lishing aniga samnga romda amang atakaya thokhankre nongwaijing numittagi churakhiba nong aduna maram oiraga micham kayagi punshi manghankhiba adugi matangda Andhra Pradesh ki Chief Minister Chandrababu Naidu na mifam mapu oiduna ngarang famkhiba athuba mifam amada nonglay nungshit brazataba nong kanna chubana maram oiraga miyoi tara lay khidre yensang napi thafam kaya mang takhankre haina Chandrababu Naidu na phongdokhi Laikhidraba Singh adu maru oina Tirupati districta miyoi mari Bapatla amadi Prakasham districta miyoi ani amadi Eluru amadi Nellore districta miyoi amamam laikhide hairi ngarangi mifam aduda Chief Minister Chandrababu Naidu na laikhidraba miyoi Singh nong na amang ata thokhankraba lofam amadi yansang napi thapam Singh adugi compensation Singh ngasi numidang wairam fawbagi manungda mari lainaba Singh na pinaba khanghanki masigi mathakta brajata khibadagi sikhiba shasan singgi compensation singsu pinaba khanghanki hausi aroibada maru oiba pau amuka hanna pijari BJP North East ki Coordinator MP Dr. Sambit Patra ngarang BJP amadi NPFP MLA sing unaram laba matong ngasi ayo kangpokpi da chatuna atopa luchingba kayaga waris sanakri Political gi charang naba fibam ama lainingai chairakta mathau tawiba Indian Administrative Service IAS Officer Taramathoi amadi Manipur Civil Service MCS Officer anigi fam hongdok hongjin nau na tawkre tongan ba mafam ahumdagi lo na thingkraba lal hawlub KCP PWG gi lal hawba nupi ama yauna punna miyoy nipan kisu kutlay kayaga kuwana na security force na ngarang fagat pangamkre amadi matam chadana ikhang hodana akan banong lay nungshit yauna churakhiba nong na maram oiraga Andhra Pradesh ta miyoi tara lay khidre lofam kaya amang ata thokhankre Pungja sifo bagi oina di ISCOM na sandok sa Manipuri pa matangas dalojeri makataba pawgidamang ISCOM bumit yintaduna na biyo